ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯁꯤꯡ ꯆꯜꯂꯒ ꯌꯨꯝ ꯄꯨꯕꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯏꯆꯦ ꯍꯜꯂꯁꯤꯔꯣ ꯑꯩꯗꯤ ꯃꯄꯨꯜ 4 ꯁꯨꯔꯦ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯇꯧꯔꯝꯕꯅꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯣꯡꯁꯤꯁꯨ ꯆꯨꯊꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯁ आदा सिंह चलिबा नुपी असी इबेमा थंबालै नत्राने मसंगना ओंथोंना फजरिबा अखोई खुंगंसिदा मसंग मतो क्वाइदगी फजबा हायरदी थंबालै सिनी अईगी ओंथोंना ओइनिंख्रेदा हो इबेमा थंबालै सिंह चलमिरो औ दादा सिंह चनबबुदी लोइरेदा वारेना ngaiहak पथारंबने हनगदौरे थंबालै नसगना अदु फजरगा नति नंगना चिंगसिदा कारगा सिंह चलिसिबु नंगी नुपादुबु थबक अमत सुद्रबो तथो लबन खुतुनगा थांजौगा पाइरगा सिंह यानबदुदी अस ताददिने येंबो अतो नंगमखिद्रेबो दादा मतेंग हाइदुनी अईगी नुपाना पोलांग साइये लेकाईगी पोलांग मयाम साइ अईना सिंग चले तादा सुना कोनोबा कौबदो सुंगलै हेक लेते इसासु अनिनिना अस अवातपा ngaktanida खरद ओइरसु मेनरदी हाइदना सिंग चलंबने तादा ओ होइने नंग तादसे कोनुंग गारिबा मिसकनी साबा थकपगिदी थोइना वातेदा थंबालै नंगने वाना थबक सुबदो नंग ताद येंबा ngamde नंग ताद मतेंग पांगे नंगने लाना लौद्रगदी होजिक हेक्ता पांगे हाइरिबा अदुदा इबेमना लाना लौरकद्राना खल्लिनी तादना हाइबिरिबा वादो ननावगिदी लाइबक यामना फबनी अदुदा तादा होजिक फाउगिदी करिसु अवातपा लेते हाइबा तारे ngamnaba honari haibaduni hayeng darka leiba kandane ताददगी मतेंग लौजगे इबेमा थंबालै नोंसे तारकबा हौरे हन्नबा तौरसि युम यौननबने खरा थुना चसी हैमा इबुंगो तोमाल नंदी करोमदगिनो इथा थाजदना सिंग चनबमसिदा लिरमिसिदे इतैमा ऐसे निंथौगी अचानबा मनाई हाइबदो ओइरुरबनिना अरुबा वामा खनबा कांदा अई हौद्रदी यादबा अदुगी ngahak चलुबनी लंबी समगेना सिंथक्ता काखलकपा अदुदा इबेमा थंबालै से हेक थेंनबदुदा वरी वताई खरा तौरमबनिदा इतेमा आइजु चतखरगे ते मोइसु नोंग चुरबनिना हन्नबा तौरो इबेमा थंबालै नंग तादा मुक चलुकिगे तादसे नंगी मतेंग याम पांगनिंगबा दरकार लेरदी हाइरोको चले इसे होजिकी ताददो अखोई स्वाइदगिरो अईगी मिंगा खंगिसिबु हो थंगनबा लेकाइसे असिदगिनी मरन मथुम लैख्रबा नुपीसु अहुम सुरे माना लोलिसे अदु मतदने सांग ताबा लेते मरन मथुम से सिंगमुक नि पैरिजे बेमा नुंगाइख्रबा थंबालै चेक्सिल्लु नसा नहानी असिगी नुपा असे मिदेंग कारण कया चुमदबनी नुपीदा हे रेसे मरन मथुम खरा लेयना पंगतुक तौबा याबा नतेदा खुपाक सागेदने अखोइसु लाइररसुने इज्जत अमदा हिंगिबने इसे हन्नबा तौसे नोंसे सोम कनसले ngasiदी आई युमदा हनबा ngमोइको आई नंगी नतुंग इनरकनी मी लेतबा अचेंग तंजा येंदुना नंगना आईगी इज्जत लौबिरिसे कयारक सुरे ngasiदी आई युमदा हनबा ngमोइ आई नंगी नतुंग इनरकनी हाय निंगाई तौनु युमदा हलो नंगी वादु कोना खनसे नुमिसे तासिलकदौरे होरेन नुंदांग वाइरम ममली बदुदा कनानो अमा थारके सिंग संगबाय अमा बुहलके नंगसु हन्नबा तौरो आई थबक याम यामिने आइसु हलगे ऐसे इज्जत योलगा चाबा नुपीने खलुरबो लौबिरोइदबा ओरदी खैदोबगी इसासु पीरिनो आइदी हनबा ngमोइ आयुम हनबा ngमोइए निंगाई तोगनो नयुमदा याम थुना हनको
ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯗꯤꯅꯦ ꯊꯋꯥꯏ ꯃꯥꯡꯈꯤꯗꯅꯤ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯑꯉꯥꯡ ꯑꯣꯟꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅꯍꯜꯂꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕꯅꯤ ꯀꯩꯒꯨꯝꯕ ꯂꯥꯛꯇ꯭ꯔꯤꯗꯅ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯋꯥꯁꯦ ꯃꯅꯥ ꯃꯅꯤꯅ ꯍꯦꯛ ꯉꯥꯏꯔꯛꯑꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯒꯤꯁꯨ ꯐꯅꯅꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯗꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯦ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯒꯗꯕꯅꯤ ꯆꯠꯂꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧ ꯏꯁꯥꯅ ꯌꯥꯗꯅ ꯅꯪꯅ ꯈꯨꯗꯝ ꯆꯟꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯕ ꯃꯇꯝꯗ ꯅꯪꯁꯨ ꯈꯪꯕ ꯑꯣꯏꯌꯨ ꯀꯩꯁꯨ ꯂꯩꯇꯕ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯃꯥꯒꯨꯝꯕ ꯀꯌꯥꯅꯤ ꯑꯩꯅ ꯂꯝꯕꯈꯥꯡꯗ ꯍꯨꯟꯇꯣꯛꯑꯝꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯏꯇꯨꯡ ꯏꯜꯂꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯗꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯃꯥꯏꯅ ꯄꯨꯁꯟꯗꯣꯏꯅꯣ ꯅꯪꯗꯤꯅꯦ ꯃꯄꯥꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯒꯗꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯅꯤ ꯁꯛꯁꯤꯒ ꯆꯥꯅꯤꯡꯉꯥই ꯊꯛꯅꯤꯡꯉꯥই ꯂꯩꯇꯗꯅ ꯑꯩꯅ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ ꯑꯩ ꯊꯦꯡꯅꯕꯗꯒꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯤꯅꯦꯗꯤ ꯈꯪꯗꯦꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯀꯥꯁꯨ ꯇꯥꯜꯂꯛꯑꯗꯅ ꯑꯣꯏꯔꯣꯏꯗꯕꯗ ꯊꯝꯕꯥꯜꯂꯩ ꯅꯪꯒꯤ ꯁꯤꯡꯗꯨꯕꯨ ꯀꯌꯥ ꯁꯤꯜꯂꯛꯀꯦ ꯑꯩꯒꯤ ꯄꯣꯂꯥꯡꯁꯤ ꯉꯁꯤꯗꯤ ꯑꯃꯠꯇ ꯁꯤꯠꯇꯦ ꯀꯝꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯔꯝꯃꯣꯏ ꯃꯤꯒꯤꯁꯨ ꯄꯩꯁꯥ ꯈꯔ ꯁꯤꯡꯒꯗꯕ ꯂꯩꯕꯅꯤ ꯑꯩꯕꯨ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯊꯧꯕ ꯂꯥꯛꯑꯅꯤ ꯄꯤꯗ꯭ꯔꯗꯤ ꯑꯁ ꯅꯥꯇꯩ ꯑꯃ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯣꯏꯇꯥꯗ ꯉꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒꯅꯦ ꯑꯩꯒꯤ ꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯂꯨꯄꯥ 85ꯗꯤ ꯁꯤꯠꯂꯦ ꯆꯦꯡꯗꯣ ꯂꯨꯄꯥ 10ꯒꯤ ꯋꯥꯠꯂꯁꯦ ꯑꯗꯨꯒ ꯃꯣꯏꯇꯥꯗꯅ ꯆꯤꯜꯂꯤꯕ ꯄꯩꯁꯥꯗꯨꯅ ꯀꯌꯥꯃꯨꯛꯅꯣ ꯑꯁꯤꯅ ꯁꯤꯟꯕ ꯀꯣꯟꯅꯒꯗ꯭ꯔꯣ ꯆꯦꯡ ꯀꯦꯖꯤ 2ꯃꯨꯛꯇꯤ ꯐꯪꯕ ꯌꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒ ꯑꯌꯨꯛꯀꯒꯤꯗꯤ ꯀꯣꯟꯅꯍꯜꯂꯁꯤ ꯍꯣꯏ ꯂꯨꯄꯥ 70ꯃꯨꯛꯇꯤ ꯇꯣꯟꯕꯅꯤ ꯑꯉꯥꯡ ꯅꯥꯕꯗ ꯄꯩꯁꯥ ꯈꯔ ꯂꯧꯁꯜꯂꯨꯕꯗꯣ ꯐꯔꯦ ꯂꯨꯄꯥ 50ꯗꯣ ꯑꯗꯨ ꯍꯥꯟꯅ ꯏꯟꯈꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯊꯝꯕꯥꯜꯂꯩꯁꯦ ꯑꯩꯅ ꯋꯥꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗꯨꯗ ꯍꯦꯛꯇ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯩꯁꯨꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯉꯕꯣ ꯃꯣꯏꯇꯥꯗꯅ ꯉꯔꯥꯡ ꯈꯨꯜꯂꯛꯄ ꯊꯔꯣꯏꯗꯣ ꯍꯦꯛꯇ ꯊꯣꯡꯉꯁꯤ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯤ ꯊꯝꯕꯥꯜꯂꯩ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯂꯧꯔꯒ ꯅꯣꯡꯇꯗꯤ ꯁꯤꯡꯅꯤ ꯈꯪꯗꯦ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯅꯍꯥꯟ ꯂꯧꯈꯤꯕ ꯆꯦꯡꯗꯣ ꯄꯨꯂꯞ ꯁꯤꯡꯉꯨ ꯑꯩ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯦ ꯆꯐꯨꯗꯣ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯒ ꯂꯩꯍꯧꯔꯕꯅꯤ ꯀꯔꯥꯏꯅꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯆꯦꯡ ꯄꯨꯔꯒꯦ ꯏꯆꯦ ꯁꯤꯡꯕꯨꯗꯤ ꯌꯥꯝ ꯁꯤꯡꯅꯤꯡꯉꯦ ꯂꯩꯇꯕꯗꯨꯗ ꯇꯧꯕꯅꯦ ꯍꯟꯗꯛꯁꯦ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯃꯥꯅ ꯁꯥꯔꯤꯕ ꯄꯣꯂꯥꯡ ꯃꯌꯥꯝꯁꯦ ꯌꯣꯟꯕꯗ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯒ ꯍꯦꯛ ꯌꯣꯟꯕꯗꯨꯁꯨꯅꯦ ꯁꯤꯡꯗꯣ ꯆꯣꯠꯂꯗꯤ ꯂꯧꯕꯤꯌꯨ ꯀꯅꯥꯝ ꯌꯥꯗꯦ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯁꯤꯡ ꯑꯆꯣꯠꯄ ꯂꯧꯕꯤꯔꯤꯁꯦ ꯑꯗꯨꯗ ꯆꯦꯡꯗꯣ ꯌꯥꯝꯅ ꯋꯥꯟꯕ ꯉꯝꯗ꯭ꯔꯕ ꯏꯆꯦ ꯆꯦꯡ ꯀꯦꯖꯤ 2ꯈꯛ ꯋꯥꯜꯂꯨꯕꯅꯦ ꯏꯆꯦ ꯑꯃ ꯄꯨꯔꯣ ꯑꯃꯅ ꯑꯩꯈꯣই ꯊꯣꯡꯍꯧꯔꯒꯦ ꯏꯆꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯣꯏꯒꯤ ꯂꯩꯇ ꯂꯩꯔ ꯑꯩ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯂꯨꯈ꯭ꯔꯥ ꯌꯨꯝꯕꯥꯅꯤ ꯑꯩꯅ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯥꯏꯗꯅ ꯅꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯣꯔꯤꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯩ ꯋꯥꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯤꯡꯁꯦ ꯀꯦꯖꯤ 6ꯇꯤ ꯁꯨꯔꯝꯃꯅꯤ ꯄꯨꯟꯅ ꯍꯟꯗꯛꯇꯤ ꯌꯥꯔꯔꯣꯏ ꯑꯩꯁꯨꯅꯦ ꯄꯩꯁా ꯄꯥꯏꯗꯦ ꯄꯩꯁా ꯂꯩꯇꯦ ꯅꯨꯄा ꯑꯃ ꯂꯩꯗꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯇꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪ ꯁꯥꯎꯅꯨ ꯆꯦꯡ ꯀꯦꯖꯤ 2ꯁꯦ ꯑꯩ ꯄꯨꯔꯒꯦ ꯑꯗꯨꯒ ꯑꯋꯥꯠꯄꯗꯣ ꯈꯔ ꯊꯨꯅ ꯁꯤꯡꯉꯛꯑꯣ ꯅꯣꯏꯒꯤ ꯑꯃꯨꯛ ꯋꯥꯂꯧꯔꯣ ꯆꯦꯡꯗꯣ ꯀꯅꯥꯗꯩꯅꯣ ꯇꯥꯁꯤꯟꯅꯔꯒ ꯑꯩ ꯄꯨꯔꯒꯦꯀꯣ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯣꯏꯇꯥꯗꯗꯣ ꯆꯥꯛ ꯆꯥꯔꯒꯦꯅ ꯃꯈꯨꯠ ꯍꯥꯝꯃꯒ ꯆꯪꯉꯛꯑꯅꯦꯕ ꯃꯣꯏꯇꯥꯗꯒꯤ ꯄꯩꯁꯥꯗꯨꯕꯨ ꯄꯤꯈ꯭ꯔꯕꯖꯥꯠꯂꯣ ꯆꯦꯡꯁꯦ ꯉꯔꯥꯡꯁꯨ ꯐꯕꯥꯠꯇꯨꯅ ꯊꯣꯡꯕꯒꯤ ꯂꯣꯏꯅꯃꯛ ꯃꯍꯩ ꯂꯥꯝꯅꯔꯕ ꯉꯥꯛꯇꯅꯤ
ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯄꯩꯁꯥꯗꯣ ꯄꯤꯈ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯍꯪꯈꯤꯒꯦꯗ ꯊꯝꯕꯥꯜꯂꯩ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯃꯌꯨꯝ ꯑꯃ ꯑꯩꯈꯣꯏꯗꯒꯤ ꯄꯨꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯃꯣꯏ ꯇꯥꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯋꯥꯂꯨꯕ ꯆꯦꯡꯗꯣ ꯏꯆꯦꯅ ꯄꯨꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯔꯨꯕꯗꯣ ꯃꯥꯒꯤꯁꯨ ꯊꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯡꯉꯛꯑꯣ ꯍꯥꯏꯗꯅ ꯄꯨꯔ ꯆꯠꯈ꯭ꯔꯤꯅꯤ ꯀꯦꯖꯤ ꯑꯃꯇꯪ ꯄꯨꯔꯣ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯔꯦ ꯁꯤꯡꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯁ ꯃꯣꯏ ꯇꯥꯗ ꯄꯩꯁꯥꯗꯣ ꯃꯤꯉꯣꯟꯗ ꯄꯤꯔꯨꯔꯕꯣ ꯆꯦꯡꯁꯦ ꯋꯥꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯦꯖꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯂꯨꯒꯦ ꯁꯦꯜꯗꯣ ꯈꯤꯇꯪ ꯇꯞꯊꯅ ꯄꯤꯕ ꯌꯥꯔꯗꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯆꯦꯡꯗꯣ ꯀꯦꯖꯤ ꯑꯅꯤꯃꯛ ꯍꯦꯛ ꯄꯨꯔ ꯆꯠꯈꯤꯕ꯭ꯔꯥ ꯑꯁ ꯆꯥꯡꯅ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯄꯩꯁꯥꯗꯨꯁꯨ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯠꯂꯒ ꯄꯤꯊꯣꯛꯎꯔꯦ ꯃꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒ ꯄꯩꯁꯥ ꯁꯨꯗꯅ ꯄꯤꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯠꯂꯒ ꯊꯤꯜꯂꯨꯔꯤꯕꯅꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯕꯨꯛ ꯄꯠꯇꯂꯦ ꯂꯥꯝꯕꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯁꯨꯅ ꯁꯨꯅ ꯆꯔꯥ ꯍꯦꯜꯂꯗꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯅꯤꯗ ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤꯗ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕ ꯑꯩ ꯁꯤꯅꯤꯡꯉꯤꯗ ꯑꯩ ꯁꯤꯅꯤꯡꯉꯦꯕ ꯃꯣꯏ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯗꯤ ꯏꯆꯥꯒ ꯑꯩꯒꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯃꯣꯏ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯎꯒꯦ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯏ ꯇꯥꯗꯅ ꯑꯉꯥꯡꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯨ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯃꯣꯏ ꯇꯥꯗ ꯂꯩꯕꯅ ꯑꯩꯈꯣই ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯤ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯆꯨꯝꯃꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯁꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯔꯣꯏ ꯊꯝꯕꯥꯜꯂꯩ ꯉꯁꯤꯗꯤ ꯅꯪ ꯎꯄꯥꯏ ꯑꯃ ꯌꯦꯡꯉꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯅ ꯇꯧꯕ ꯇꯧꯒꯦ ꯁꯦꯜ ꯌꯥꯎꯗꯅ ꯄꯣꯠ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯃꯠꯇ ꯌꯥꯔꯛꯇꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯁꯦ ꯀꯔꯥꯏꯗꯒꯤ ꯆꯦꯡꯅꯣ ꯑꯩꯅ ꯄꯨꯁꯟꯗꯣꯔꯤꯕꯁꯤꯕꯣ ꯍꯩꯃꯥ ꯇꯥ ꯇꯣꯃꯥꯜꯁꯤꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯏꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯩꯃꯥ ꯇꯥ ꯇꯣꯃꯥꯜ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯑꯁꯤꯗ ꯐꯧ ꯁꯪꯕꯥꯏ ꯑꯝꯇ ꯊꯤꯜꯂꯨꯆꯣꯅ ꯑꯉꯥꯡ ꯑꯃ ꯆꯪꯍꯟꯈꯤꯕꯅꯦ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯅꯠꯇꯦ ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯂꯩꯕ ꯂꯥꯛꯑꯝꯃꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯅꯨꯄꯥꯗꯣ ꯊꯣꯛꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯇꯥꯗ ꯄꯣꯠ ꯑꯃ ꯁꯨꯝ ꯂꯩꯁꯤꯔꯥꯅ ꯌꯦꯡꯉꯝꯕꯅꯤꯗ ꯇꯥꯗꯁꯦ ꯐꯧꯁꯨ ꯇꯥꯏꯕꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯍꯦꯔꯦ ꯏꯕꯦꯝꯃ ꯑꯩꯅꯕꯨ ꯐꯧ ꯇꯥꯏꯒꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯥꯏꯗꯣꯏꯕ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯤꯅꯦ ꯑꯉꯥꯡ ꯈꯔ ꯂꯩꯌꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕ ꯑꯩꯅ ꯍꯥꯏꯕꯕꯨ ꯌꯥꯔꯗꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯃꯇꯦꯡ ꯇꯧꯔꯒꯦꯗ ꯂꯩꯔꯕꯖꯥꯠꯅꯤ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯊꯤꯜꯂꯨꯆꯣꯅ ꯆꯪꯈ꯭ꯔꯤꯗꯣ ꯄꯩꯁꯥꯒ ꯂꯧꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯧ ꯁꯪꯕꯥꯏ ꯑꯃꯗꯨꯒꯤ ꯄꯩꯁꯥꯒ ꯑꯝꯇ ꯂꯧꯗꯕ ꯇꯥꯗꯒꯤ ꯃꯇꯦꯡ ꯈꯨꯄꯥꯡꯁꯤꯗꯤ ꯑꯁ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯉꯤꯕ ꯖꯥꯠꯅꯤꯅꯦ ꯊꯝꯕꯥꯜꯂꯩ ꯅꯪꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯦ ꯁꯨꯃꯥꯏꯅ ꯄꯥꯡꯍꯟꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯎꯍꯦ ꯄꯥꯡꯊꯣꯛꯀꯦꯗ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯤ ꯀꯅꯥꯝ ꯇꯥꯍꯟꯕꯗꯤ ꯌꯥꯗꯦ ꯅꯪ ꯅꯊꯟꯇ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯍꯥꯏꯔꯛꯀꯗꯕ ꯀꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯊꯦꯡꯉꯤ ꯆꯪꯉꯨꯀꯣ ꯆꯠꯂꯦ ꯊꯥꯕꯜꯂꯩ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯐꯧ ꯁꯪꯕꯥꯏ ꯄꯥꯡꯕ ꯑꯗꯨꯁꯨ ꯄꯩꯁꯥ ꯂꯧꯗꯕ ꯆꯦꯡ ꯀꯦꯖꯤ ꯑꯃꯒꯤ ꯃꯤ ꯈꯟꯅꯔꯀꯥꯟꯁꯤꯗ ꯐꯧ ꯁꯪꯕꯥꯏ ꯃꯇꯦꯡ ꯄꯥꯡꯊꯣꯛꯏꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯑꯁꯨꯛ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯕꯣ ꯀꯔꯤ ꯗꯥꯎꯅꯣꯅꯦ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯖꯕꯁꯤꯁꯨ ꯏꯁꯤꯡ ꯆꯥꯎꯕꯗ ꯂꯣꯏꯅꯃꯛ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯆꯥꯒꯗꯕꯁꯤꯕꯣ
ꯂꯥꯏꯔꯕꯒꯤꯗꯤ ꯀꯅꯥꯁꯨ ꯃꯤꯆꯪ ꯂꯩꯇꯦ ꯂꯥꯏ ꯐꯥꯎꯕꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯤꯆꯪ ꯆꯪꯅꯤꯡꯉꯤ ꯂꯩꯇ ꯂꯩꯇ ꯈꯔ ꯊꯥꯖꯕꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯏꯗ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯁꯣꯟꯊꯕ ꯍꯧꯅꯗꯦ ꯋꯥꯒꯦꯅ ꯋꯥꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯨꯅꯦꯒꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯄ ꯌꯥꯏ ꯀꯩꯅꯣ ꯃꯇꯝꯗꯨꯐꯥꯎꯗꯤ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯁꯨꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯃꯣꯏꯇꯥꯗ ꯅꯨꯡꯉꯥꯏꯔꯛꯄ ꯉꯥꯏꯕꯗ ꯊꯋꯥꯏ ꯊꯥꯕꯅ ꯑꯃꯨꯛ ꯍꯥꯟꯈꯤꯗꯅ ꯇꯣꯛꯑꯔꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯩꯕ꯭ꯔꯥ ꯍꯩꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩ ꯅꯨꯄꯥꯅꯦ ꯊꯝꯕꯥꯜꯂꯩ ꯋꯥꯔꯕꯁꯨ ꯋꯥꯃꯤꯟꯅꯁꯤ ꯃꯇꯝ ꯈꯔꯗꯤ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯍꯦꯟꯃꯤꯟꯅꯁꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯨꯄꯥꯅꯤ ꯑꯩ ꯁꯨꯕ ꯂꯦꯞꯄꯣꯏ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯂꯦꯞꯄꯣꯏꯌꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗꯤ ꯀꯩꯅꯣ ꯃꯣꯏꯗꯥꯗꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯦ ꯑꯩ ꯁꯤꯡ ꯑꯆꯧꯕꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯂꯝꯃꯒꯦ ꯌꯨꯝꯗ ꯈꯩꯗꯣꯛꯑꯒ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯒꯦ ꯅꯪ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯠꯂꯒ ꯂꯥꯛꯑꯣ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ ꯅꯪꯁꯨ ꯄꯪꯀꯨꯏ ꯀꯨꯏꯔꯅꯨ ꯃꯣꯏꯗꯥꯗ ꯄꯣꯂꯥꯡꯁꯦ ꯊꯟꯕꯒ ꯑꯗꯨꯝ ꯂꯥꯛꯂꯒꯦ ꯃꯁꯤ ꯌꯣꯟꯊꯣꯛꯑꯕꯗꯤ ꯂꯨꯄꯥ 4ꯃꯨꯛꯇꯤ ꯁꯤꯠꯀꯅꯤ ꯆꯦꯡ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯃꯨꯛꯇꯤ ꯐꯪꯕ ꯌꯥꯏꯗ ꯉꯔꯥꯡ ꯆꯨꯖꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯅꯥꯗꯅꯣꯃ ꯌꯣꯟꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯆꯦꯡꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ ꯃꯣꯏꯗꯥꯗ ꯍꯟꯕꯤꯔꯝꯃꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯥꯗꯒꯤꯁꯤ ꯊꯝꯕꯥꯜꯂꯩ ꯅꯠꯇ꯭ꯔꯥꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦꯗꯤ ꯂꯩꯇꯗꯅ ꯃꯥꯏ ꯅꯨꯄꯤ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯤꯕꯣ ꯑꯩ ꯂꯥꯛꯄꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯖꯥꯠꯂꯣ ꯃꯥꯏꯁꯤꯕꯣ ꯃꯁꯤꯃꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯕ ꯌꯥꯗꯦ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯦ ꯊꯠꯂꯒ ꯑꯩꯅ ꯄꯩꯁꯥ ꯀꯌꯥ ꯐꯪꯗꯣꯔꯤꯒꯦ ꯁꯤꯅ ꯆꯦꯡ ꯋꯥꯜꯂꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥꯅꯤ ꯏꯆꯥꯁꯤꯡꯗꯣ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯍꯟꯕꯅꯤ ꯑꯩꯅ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯕꯨꯛꯇꯣ ꯂꯥꯝꯂꯕꯅꯤꯅ ꯏꯃꯥ ꯂꯥꯛꯂꯕ꯭ꯔꯥꯅ ꯀꯣꯟꯊꯣꯡꯗ ꯆꯦꯞꯊ ꯌꯦꯡꯂꯝꯒꯅꯤ ꯏꯃꯥꯅ ꯀꯦꯡꯉꯣꯏ ꯍꯦꯛꯏꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯁꯤꯅꯅꯦ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯕꯅꯤ ꯄꯨꯟꯁꯤꯁꯦ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯂꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦꯗ 이베마 나탄다 그이더러미노 낭보 겔랑 헤이로 낭보 파자크라바 이베마게 꾸쭈구두나 농사 마락시다 겔랑 헤에바디 아스 로이 무슨 바타리네 어똥 바무그레다고 탐발레 꾸쭈가도 로이 먹선 바타리네 나콧가도 아스 로이 까이라니네 주라니네 떠우리도 ꯅꯪꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯄꯥꯝꯃꯨꯗꯕ ꯖꯥꯠꯂꯣ ꯅꯪꯁꯤꯕꯨ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯕꯗꯤ ꯊꯝꯕꯥꯜꯂꯩ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯗꯕꯅꯤꯍꯦ ꯇꯥꯗ ꯁꯦꯂꯨꯡꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ ꯅꯅꯥꯎꯗꯤ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯤꯕꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ ꯀꯨꯆꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗ꯭ꯔꯦꯗ ꯍꯥꯏ ꯐꯖꯕ ꯍꯥꯏꯕꯁꯦ ꯐꯖꯒꯦꯅ ꯍꯦꯛꯇ ꯐꯖꯕ ꯌꯥꯄꯣꯟꯇꯦꯅꯦ ꯇꯥꯡꯅ ꯐꯖꯔꯛꯄ ꯃꯤꯗꯨꯗꯤ ꯐꯖꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯋꯥꯅꯤꯗ ꯅꯪꯒꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤꯕꯨ ꯌꯣꯟꯗꯣꯔꯤꯕꯣ ꯅꯪꯕꯣ ꯀꯌꯥꯅꯣꯅꯦ ꯁꯤꯕꯣ ꯌꯥꯔꯗꯤ ꯇꯥꯗ ꯂꯧꯕꯤꯈ꯭ꯔꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯊꯣꯡꯗꯦ ꯆꯦꯡ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯋꯥꯟꯖꯒꯦ ꯇꯧꯕꯅꯤ ꯅꯅꯥꯎꯒꯤꯁꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯇꯥꯗꯅ ꯂꯧꯔꯕꯗꯤ ꯂꯨꯄꯥ 4 ꯈꯛꯇ ꯄꯤꯕꯤꯔꯝꯃꯣ ꯍꯦꯔ ꯏꯕꯦꯝꯃ ꯂꯨꯄꯥ 4ꯅꯕꯨ ꯀꯔꯤ ꯇꯧꯅꯗꯣꯔꯤꯕ ꯂꯨꯄꯥ 10 ꯑꯗꯨꯝ ꯄꯤꯊꯣꯛꯀꯦ ꯄꯤꯔꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ 이베마 그리기노 아독 와나 자라 힐라가 칸이보 헤이 능 따다 셀롱바기리네 찡포
marang kaina paiduna thamibani chahi ama kotlaga sabadane loiba ngamponte adunabu mayamda mating tokthoi nabuk chena sengu mateng da pangbiyon haibu nang tadana mateng pangani ko adugane aina haibasu yagadaba ibe manabu yaradi chingdo takthoga shangbay amani ne thilaktuise numidang hoiramda khalu wakhal monna khalu ko nang tada selungba yaurage tada tomalna piramiba lupa 10 sina cheng leibadi yarani chak saba phangani ko ai kaithel dagi cheng walukige ado tadana mateng panghaninga badi hairo hairisina karamba mawongi mateng no mingonda su mateng pangbadi yamna ui sing sangbai thiliba kaya da harau zarangani sing sangbai do mabuk thanna zarangani ko aisu mateng pangbiyo hairasirane matam kharadi akoina chaliba sing sisu kangdabanina siloidawri chara henbadi yadabanina kharadi wagadawi aibu tada selongbasida mateng pangbiyo na hekta hairasirane punsida kana matada mateng pangbiyo na hairakdri aibu mateng pangbiyo hairasira patang thengnabada hekta hairaki hoi nang siningdrobadi nayumda yam thun hanko mana mani naidana kaisu laitaba pidat padatpa macha nangna ijat kharagidamak aigi yumda leige haiba saine nangi natiklo nangumanasu aigi yumda leiba yabro nangna yumni mau oina losan mangamoy taba oirabadi karigino aibu saso pidiba karigino nangna moy thiam dawduna hanjin aigi ijat lobiriba aidi yumda hanba ngamoy ai yumda hanba ngamoy harisini hai kaisu laitabi nangi ijat kharagidamakani aina ne cheng shangbai na yumna thillaga na thibong chara hendribada khangaba adudagi hena talakano nang siningdrabadi ne na yumna yam thuna hango fajana hairinga sida ai sirasu yare ai yumdadi halaroi tadana hatki hairabasu hatok piro mafam sida ai yumdadi sungan halaroi adudi nang asi hat patari dana aina ma lam heladi shijaba tabani kanamta khangdanaba leibakse nesange kanjannaba haiba indradi shijaba tabani nang mafam sida kuina leiradi afaba oiroi mi kanamta udringa sida yum chalorage waidi sangani he sigi anam kan bi angang se hato banina yetpina ba leiroi thamba leida mo attack tawge nasai ta tomal na haibadubu sing sangbai ma thilaktoini haiba sing sangbai do leirabadi kharadi komni se tha ama mukti sanani tha ama dugi manungduda suba nomba to horabadi sel khara phangani sel duna karino mu hodokna badi yagani aibu ta tomal dagi mating se nira sirane mating se ai lawdaba yadre ai isa sing se kamdongna thakani ai yamna wai aduna ta tomal dagi mating se lawraki makhoi tadana di yarakadaba mande ma khanghalaroi tumina lawraki karai dagi no hangla agana atopadagi mateng wanglakpani aina thabak nomu bagina hekta khumagi hayengdi soidina ta tomaldo ai unaruba tare ta da selungba tomal dubu laktriba jalo aina ngai se yamna ngan mallaba jala lakpa matamdi oirena khalubani lakteni se oh ada la ise soidina gi oigani aina sida phamaga ngai basi ikai lepaga lambi lakpa hekta sarage ta tomal thabak hala abro aisu asida thabak ama chatlubane thada ngasigi di thabak loibirabo loire
ꯈꯨꯟꯒꯤ ꯃꯤꯐꯝ ꯑꯃ ꯌꯧꯕ ꯆꯠꯂꯨꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯨꯕꯅꯤ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥꯗ ꯁꯨꯝ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤꯗ ꯇꯥꯗ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯁ ꯀꯌꯥꯃꯨꯛ ꯀꯨꯏꯔꯕꯖꯥꯠꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯐꯠꯇꯕꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯖꯥꯠꯂꯣ ꯍꯦꯔꯥ ꯃꯤ ꯐꯠꯇꯕꯒꯥꯏꯗꯤ ꯍꯥꯏꯅꯨꯗ ꯃꯔꯥ ꯂꯩꯕꯒꯤ ꯍꯥꯠꯄꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯕꯨ ꯀꯅꯥꯅ ꯍꯥꯠꯂꯣꯏꯗꯒꯦ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯀꯟꯈ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯗꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯀꯜꯂꯤ ꯑꯗꯨꯒꯤ ꯍꯥꯠꯄꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯇꯥꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯁꯦꯂꯨꯡꯕ ꯏꯕꯨꯡꯉꯣ ꯆꯣꯞꯀꯦ ꯇꯧꯏꯍꯦ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯃꯤ ꯏꯕꯦꯝꯃ ꯃꯤꯅꯅꯦ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯑꯗꯨꯗ ꯇꯥꯔꯛꯄꯩ ꯋꯥꯅꯤꯀꯣ ꯑꯩꯅꯅꯦ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯃꯥꯒ ꯃꯤꯅ ꯁꯨꯝ ꯂꯩꯀꯥꯏꯅ ꯀꯩꯅ ꯉꯥꯡꯅꯍꯧꯕ ꯑꯗꯨꯗ ꯏꯕꯦꯝꯃꯁꯦ ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯇꯝꯕꯩ ꯋꯥꯅꯤꯗ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯣꯛꯏꯗ ꯇꯥꯗ ꯑꯗꯣ ꯇꯥꯗ ꯊꯦꯡꯅꯔꯤꯉꯩꯗ ꯑꯩꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯅ ꯅꯆꯟꯁꯦ ꯈꯔꯗꯤ ꯋꯥꯔꯦ ꯍꯟꯗꯛꯁꯦ ꯇꯥꯗꯒꯤ ꯃꯇꯦꯡꯗꯣ ꯅꯆꯟꯁꯨ ꯂꯧꯖꯒꯦꯅ ꯇꯥꯗꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯇꯥꯗ ꯌꯥꯔꯗꯤ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯌꯦꯡ ꯉꯝꯕ ꯀꯥꯟꯗ ꯇꯥꯗꯒꯤꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯖꯒꯦ ꯁꯟꯖꯤ ꯑꯃꯣꯝꯁꯤ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯒꯗꯧꯔꯦꯗꯣ ꯏꯕꯦꯝꯃꯒꯤꯅꯦ ꯍꯥꯏꯔꯗꯤ ꯊꯤꯜꯂꯛꯀꯦꯗ ꯂꯩꯔꯕꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗ ꯏꯕꯦꯝꯃꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕꯗꯨꯗ ꯉꯝꯗ꯭ꯔꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯆꯠꯊꯣꯛꯀꯅꯨ ꯑꯉꯥꯡ ꯊꯤꯜꯍꯜꯂꯛꯀꯦ ꯆꯦꯡ ꯁꯪꯕꯥꯏ ꯑꯃ ꯇꯛꯊꯣꯛꯑꯒ ꯊꯤꯜꯍꯜꯂꯛꯀꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪ ꯌꯥꯕ ꯇꯥꯏꯀꯣ ꯊꯝꯕꯥꯜꯂꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯁꯣꯏꯗꯅꯒꯤ ꯊꯤꯜꯍꯜꯂꯛꯑꯒꯦ ꯑꯗꯨꯒꯅꯦ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯅꯠꯇꯦ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗ ꯅꯪ ꯅꯣꯏꯒꯤ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯑꯣ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯆꯠꯂꯣ ꯑꯩꯅꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯦ ꯆꯠꯂꯦꯀꯣ ꯇꯥ ꯇꯣꯃꯜꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯕꯨ ꯃꯤꯉꯣꯟꯗꯕꯨ ꯆꯦꯡ ꯁꯪꯕꯥꯏ ꯑꯃ ꯃꯇꯦꯡ ꯍꯦꯛꯇ ꯇꯧꯊꯣꯛꯏ ꯃꯇꯦꯡ ꯑꯁꯨꯛ ꯆꯥꯎꯅ ꯇꯧꯔꯒꯗꯕꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯩꯗꯧꯕꯒꯤ ꯏꯜꯂꯣꯏꯗꯣꯏꯅꯣ ꯏꯟꯊꯣꯛꯀꯦ ꯀꯩꯅꯣ ꯑꯁꯣꯝꯗ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯇꯧꯔꯤꯁꯤꯅ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯇꯨꯡ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯎꯔꯒꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯚꯥꯞꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯂꯒ ꯐꯨꯝꯂꯨꯕꯁꯤꯗ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕ ꯇꯨꯝꯕꯒ ꯌꯥꯗꯦ ꯑꯩꯅ ꯐꯨꯝꯃꯤꯕꯁꯤ ꯀꯅꯥ ꯈꯪꯈꯤꯗ꯭ꯔꯥꯅ ꯁꯦꯟꯅꯔꯤꯕꯅꯤꯁꯦ ꯃꯊꯛꯁꯤꯗ ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯔ ꯆꯥꯏꯁꯤꯟꯗ꯭ꯔꯒꯗꯤ ꯃꯤꯅ ꯈꯪꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯈꯣꯝꯃꯒ ꯃꯄꯥꯁꯤꯗ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯝꯃꯒꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯁꯦꯟꯅꯕ꯭ꯔꯥ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯖꯩ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯕꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯠꯄ ꯁꯣꯏꯅ ꯑꯣꯏꯒꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯣꯏꯔꯔꯣꯏ ꯃꯥꯡꯈꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯐꯪꯕ ꯉꯝꯂꯦ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯐꯪꯕꯅꯣ ꯇꯝꯃꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯄꯅꯤ ꯉꯁꯥꯏꯗꯣ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯈꯤ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯅ ꯂꯣꯝꯗꯨꯅ ꯌꯦꯡꯕꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯖꯤꯟꯐꯝꯗꯣ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯤ ꯑꯁꯪꯕ ꯈꯔ ꯊꯦꯛꯑꯒ ꯎꯅꯥ ꯑꯀꯪꯕ ꯈꯔꯒ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ ꯏꯅꯤꯡꯊꯧ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯏꯅꯤꯡꯊꯧ ꯃꯁꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯀꯔꯤꯒꯤ ꯄꯤꯔꯣꯏ ꯄꯤꯒꯅꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯔꯛꯇ ꯁꯥꯗꯤ ꯂꯩꯕ ꯌꯥꯗꯦ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯧ ꯆꯠꯂꯣ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯆꯠꯊꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯊꯝꯕꯥꯜꯂꯩ ꯀꯔꯥꯏꯗꯒꯤꯅꯣ
asuk yamkraba seng mayamse nate kanadagino sengna hayu aingonda ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯤꯡ ꯑꯃꯨꯛꯇ ꯄꯨꯁꯜꯂꯛꯇ꯭ꯔꯤ ꯅꯠꯇꯦ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯊꯝꯕꯥꯂꯩ ꯅꯪꯒꯤꯁꯦ ꯑꯩ ꯆꯤꯡꯅꯕ ꯄꯣꯛꯏ ꯂꯧꯔꯨꯡꯁꯪꯗ ꯊꯕꯛ ꯀꯥꯕ ꯇꯥ ꯇꯣꯃꯥꯜꯅ ꯄꯤꯔꯛꯏꯔꯥ ꯃꯍꯥꯛꯇꯤ ꯂꯧ ꯎꯕꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯗ ꯃꯍꯥꯛꯅ ꯄꯥꯏꯕꯅꯤ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯆꯠꯇꯨꯅꯅꯦ ꯃꯤꯉꯣꯟꯗꯒꯤ ꯐꯧ ꯍꯦꯟꯅ ꯂꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯤ ꯆꯤꯡꯃꯨꯛ ꯋꯥꯡꯅꯅꯤ ꯄꯩꯔꯒ ꯊꯝꯃꯤꯕꯁꯦ ꯅꯪꯒꯤꯁꯦ ꯃꯥꯅ ꯄꯤꯔꯛꯄ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯁ ꯃꯣꯏ ꯇꯥꯗꯅ ꯚꯥꯞꯇꯣ ꯄꯀꯟꯗ ꯈꯟꯖꯤꯜꯂꯦ ꯑꯩꯗꯣ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯧꯁꯟꯕꯅꯦ ꯊꯕꯛ ꯑꯃ ꯍꯥꯏꯔꯝꯃꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯏꯅꯦ ꯑꯃꯅ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯋꯥꯏꯇꯩ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛ ꯋꯥꯏ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯕꯗꯨꯗ ꯐꯔꯦꯗ ꯍꯥꯏꯗꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯂꯧꯁꯟꯕꯩ ꯋꯥꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯇꯣꯏꯅꯦ ꯊꯕꯛ ꯃꯣꯏ ꯇꯥꯗꯅ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯦ ꯐꯠꯇꯕꯗꯣ ꯀꯅꯥꯅꯁꯨ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯍꯜꯗꯨꯅ ꯄꯤꯔꯛꯄꯅꯦ ꯃꯈꯣꯏꯒꯤ ꯃꯤꯔꯣꯜꯒ ꯑꯝꯇ ꯂꯩꯖꯗꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯗꯣꯏꯅꯦ ꯐꯩ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯗꯤ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯇꯥ ꯇꯣꯃꯥꯜꯅ ꯄꯤꯔꯛꯄꯒ ꯑꯣꯏꯔꯝꯃꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ ꯃꯍꯥꯛꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯁꯥꯡꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯤꯆꯠꯁꯨ ꯌꯥꯝꯅ ꯆꯠꯄꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯁꯦꯡꯅꯗ ꯆꯠꯂꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯃꯥꯅꯒ ꯄꯤꯔꯝꯕ ꯑꯣꯏꯔꯝꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯥ ꯌꯥꯎꯔꯒ ꯂꯩꯃꯤꯟꯅꯔꯁꯤ ꯐꯥꯎꯕꯗ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯃꯣꯏ ꯇꯥꯗꯒꯤ ꯋꯥ ꯈꯨꯉꯥꯡꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯃꯣꯏ ꯇꯥꯗꯗ ꯀꯩꯗꯧꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗꯣꯏꯅꯣ ꯏꯃꯨꯡꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯔꯥ ꯍꯦꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯏꯅꯦꯒꯤ ꯊꯕꯛꯇꯣ ꯇꯧꯁꯤꯔꯥꯅ ꯈꯟꯕ ꯈꯛꯇꯅꯤ ꯑꯩ ꯑꯍꯦꯟꯕ ꯂꯝꯆꯠ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯊꯝꯕꯥꯂꯩ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯅꯥꯅ ꯄꯤꯕꯤꯔꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯧꯌꯥꯝ ꯆꯥꯕ ꯇꯥ ꯇꯣꯃꯥꯜꯗꯣ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯅꯪꯅꯕꯨ ꯑꯐꯕ ꯂꯝꯆꯠ ꯆꯠꯂꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯝ ꯑꯩꯒꯤ ꯏꯄꯣꯠꯇꯤ ꯑꯩꯅ ꯆꯦꯛꯁꯤꯟꯖꯕꯅꯤ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯆꯦꯡꯁꯤꯕꯨ ꯇꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯇꯥ ꯇꯣꯃꯥꯜꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯏꯆꯣꯞ ꯆꯣꯞꯅꯔꯅꯤ ꯇꯧꯔꯤꯁꯦ ꯇꯥꯗ ꯈꯪꯉꯤꯅꯦ 이베마 ꯊꯝꯕꯥꯂꯩ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯕꯁꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯁꯦ ꯍꯦꯛꯇ ꯃꯁꯦꯡ ꯃꯉꯥꯜ ꯊꯣꯛꯀꯩ ꯐꯖꯕ ꯇꯥꯗ ꯇꯣꯃꯥꯜ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ ꯃꯤꯅꯅꯦ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ 이베마 ꯄꯥꯈꯠꯀꯅꯨ ꯀꯅꯥꯝ ꯎꯔꯣꯏ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯔꯕꯅꯤ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯅꯣ ꯄ꯭ꯔꯄꯞ ꯆꯠꯅꯤꯡꯉꯤꯁꯤꯕꯣ ꯑꯩꯅ ꯄꯤꯈꯤꯕ ꯆꯦꯡꯗꯨꯕꯨ 이하우 하우트라바네 허이 메이테이 징 토이비니네 하우크라바 하우트라미 아이 징두기 마말로이나 나곤데 토우도 와리고 ꯑꯁ ꯇꯥꯗꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯑꯦꯗ ꯃꯤꯅ ꯎꯔꯗꯤ ꯐꯖꯔꯣꯏꯅ ꯁꯨꯝ ꯇꯥꯗꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯊꯨꯅ ꯍꯥꯏꯍꯟꯅꯤꯡꯕꯩ ꯋꯥꯅꯤꯗ ꯍꯥꯎꯋꯦ ꯆꯦꯡꯕꯨꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤꯗ ꯇꯥꯗꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯅꯆꯟꯅ ꯄꯤꯕ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯄꯤꯖꯒꯦ 이베마세 ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯌꯥꯎꯀꯣ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯇꯥꯗꯅ ꯂꯣꯏ ꯄꯤꯒꯅꯤ ꯀꯗꯥꯏ ꯅꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯄꯥꯛꯊꯧ ꯎꯍꯟꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯂꯛꯏꯕꯅꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯒꯗꯧꯔꯦꯁꯦ ꯃꯥꯗꯤ ꯈꯪꯖꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯒꯗꯕꯅꯤ ꯀꯩꯅꯣ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯅꯆꯜꯗ ꯇꯥꯛꯄꯤꯔꯤꯗꯨꯕꯨ ꯊꯝꯕꯥꯂꯩ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯀꯩꯗꯧꯔꯒꯦ
Kaino tada? Tada? Ngaurabo? Ato lagidre. Kana chensilibasidi. Oi, nakoy animak chen ba yaroi. Karigum hek chialaba. Ta sina na tabakta publing lengada ni khangaba. Law changjan si law. Hai, inausa nakoy adumai tong. Ai noi na piu haba man chang do ai loi bige. Ining thogi manakta di pubigano. Inausa ai na haise amta tako. Karino tawriba matawsibo. Ai loire dana. Ai loire. Aigi ipuroiba amani. Aigi isagi mamangda. Ai amuk hana lepa ngamlaroye. Ai sikibana hena pare. Ai sikrage. Inausa aigi imungi aigi isagi khalaga aibudi thadokpiramu. Ai matungda amuk hana sigumba thabakse ai tawraroi. Ai na haise amuktadi yabiyuba. Chintibi nawa na puroi pada oidaba nganga thoklakpo oiramganine. Sing piye kainaga su yam haina kidai ngasai. Nangna afaba lamchachat ke haiba taragadi sigumba fattaba mi sidagi nangna kaidobagi mating loromdoino. Aduga nangna su nangi nasagi khanbaga saradana. Oi, nangumba mahikse amu hana Manipur sida leidanaba iningthogi manaka chatkadabani. Khangaba. Aduga nupa nangdi mi halubagi achouba cheiraga masu phanggadorabani. Fajana hairingaisida nakhoi ani mang tharga chatlo. Natrabadi nakhung nakhut punjalaga chogolda chara chingaga chatkadabani lambida. Chalo mang thau. Thambalai aigi punsi loire dana. Ai loire. Ai sikibana hena pai. Ai sikibana hena paiye. Ai yumduda kamlongna sangadabano. Aigi leifam leiraroi. Ai khangi. Aigi leifam leiraroi. Kana lay nupi ase masam ka thalo. Marudi kopiruano mamai mamita chunu yengang tayo. Mapuroiba leina leina. Amam athinga thoga nupa unaba ngambi. Moigumbaze muthat kadabani. Amuk hana tawdunaba chairak pigadabani. Masam ado kakthalo. Aduga nupa asidi hingna thambagi kanafam leite. Malim imase lumnabani manghankro. Ma thamaga hena lamdamnaraknabani. Yade haibado khangangadabani. Nupa ase thunu puthoko mafam asidagi. Mamangda aina kayarak hana haikrabani. Usit thawaidaba. Aingi mayokta lepa saradana. Hojikti kari thoe. Nang hingduna leibagi kanabam leitre. Chatkro lai bakta. Nakhoisu khangjalo irei sasi. Nupibu hanthana khanba leibak ado chakhutpa khak ngamoi. Nupibu awangba thakta thamba haibase chakhutpagi khudamni. Nupibu awangba thakta thamabadi hauna lonchat thak kha naina chatpa leibak amani haibase nakhoi khudimak khangu. Nupibu awangba thakta thamdraba ikai khumdabidraba leibak ado thak kha khangdaba matong maram khangdaba leibak ama oirabani haibase nakhoi khangjalo. Nupa ase aigi mangdagi thuna puthokro masak ase yingning tabana loire mathau mangam pangthokro. Nupi asisu chalo masam ase ten kathalo matung manau tawdanaba mayamsu khangalu magi masam ka ibase karigino haibado khangjasnu mayamsu puthokro anima. Sambu sumaina kaknabro. Kaido bagino sumaina kakpirisibo. Karigino di karino ha namai no tharaura. Amam ating thoga nupa unaba ngambi. Napuroi ba leina napuroi badadi oidaba minamba ngangam kanine. Kaino senga yam pinai haine. Natte ngambu ngamine bima. Nasa ani su leiraba nangna amam ating thoga nupa ga unaradana. Is kidum kize. Nasamdo naru kokthok pitido pharabani. Khangaba adumai ka pitido yam pharabani. Naru to koktogane sunu yangang tairadi nang loi khongoi nani nang. Pharabani narai bakto ingmar sabre ying. Aikhoise ningtho gonchida yam koina thabak toraga laabani. Nongta nupa nahagon jinaraga wari sajarakte. Ngambu ngami napuroi ba leina aduk chawna minamba ngamba. Tukase Sigi phibamchida aina kamaina yumda hanjindoino. Ai siningyada
Is amom mathingda nupa unabadi ngamaga kaidobagi yumda hansinbadi ngamoidoiba chalo chalo na yumda nayang liendudane nangi nupa du na maina sandajara chani chalo nasak to yeningde yam thu na mafam asidagi ne nayumda sakro ina nangna khalido kaino ai ngasi phawba kanamata da aron bali chatriye hai tha lawba khupak sina ne namai da tharak tringai nang nayum nam thuna chaloro aron bali kera chaloira kari do bagino amom mathinga thoibo nupana tholo haidana thokpa ngami ba nangbu aphaba miro wakan khantaba ngamba mira ba nangbo chalo nasak to yeningde ise kaidore thong hang to ona ahing sida tawre isibo nati kaidorage ba hai tomba nang kari inta tadribo wa launa ribase hai thamba le karai lei thamba lei do hojik ne tomal haiba mihat padugane leminaramena phadna ningthau konda karino masam kakthale haibra maru kok thui haiba karino tawi ye as ai ne manga sa manarabani tawise aduga tomal dudi hatpagi jairak phangkhra male hantak nupi masa ma mangen tawbodo sina phangla male ado kanamtana hatpa oiramdri tomal na ne hanjan ijan manghan biraga hatok biba oira male tomalgi khongol libagi mayamna koi sen abaduda thamba leisu hek unabaduda phabada yawra male amom athingda kuidrine wari sanarambado kolik phengbada karam gana thoga unaroino khangde wani as aidi manga cham hek manei da go tomba yam thajade wani thamba leina adumai torongani haibse ai suda thajarudabani aidi mana thenga phi sabaduda phi sari boi khalubani aduga madi aingonda aduk sauna minamba amom athingda thoklaga nupa unaba ngamaba ko ching changbai ama chakhumda khillaga leiribase ati kanana su pirakpo oiramloi ai khangi tomal na pi soidnagi oigani aingonda chawna minamba haima tomba thaba leidi lakpula ine karino masam ga se amatte yaudri wani nangbo as karino tori matoside nang mafam sida kaido halakpano chakro nasak to yeningde mafam ase oktabagi leifam natiye chakro chalo nangna ingoda tak chawna minamba nangna singsi kanadagi lorakpani haiki ingoda puko nangi lamchat naidaba nangi ijat yolaga chaba singse aina chabigadaba nate puko nangi singsi puko nang asidagi yumsida leiba yaro chakro chalo moi dada aina haijari se amta tabiyo isa singi khalaga ai yum sida leijage ai kanagi mpham da su oktabi oirojriye aina hairi se thajabiyo isam samna thukluba khatani ta to mala tholo haibaduda ai di kari su khangdabani mana mi hatbani ma phattabani haibado ai kai su khangdi aduga ta to malagi mateng lobado moi ta na jairakani haidana aina haidokidabani matam kharadi chengwalaroi chengwanaba paisa duna karbara ma hodonganaba haiduna aina tokibane ai lale tada ai bungamta ngapiyo nangi na puroiba leina aduk sauna minamba lamlanba nupa amana amom mathinga tholo hairaga nangna thoiba nangi thamoido ai ngaktaba ngamde ai nangal eminabadi sungom ngamoi chakru chalo nasak to yeningde pukchian chengdaba oktabi ni nangde nangi na toktamakani icha singse yam siengna ai yoksage nang yaudrabasu ai yokpa ngamgani nangi lamchat naidabagi chinjak to ai ki icha singsida pijaroi nangi sengse puko nangi sengse ibema thambalei aise lukrabini nupa yaudana yum paliba leitre to I leire sai nongmata lamlanba amadagine sel thum sing sang ni ruba leite ngamnabani isa yu ibase ijat amadani hingibase aduga nangna napuroiba amasu isau sauna leiriba aduga nangna lamlanba nupa sidagi sing sak ni ridubu nate kari wakhaldagi ni rino nangbo nangi nupana ning mai thong andrabo nangbo khangdreda matamse yam phatrabani
ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯁꯝꯒꯗꯣ ꯂꯣꯏꯅꯃꯛ ꯆꯞꯊꯠꯄꯤꯔꯦꯗꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯃꯁꯛ ꯈꯪꯗꯕ ꯂꯩꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯇꯥ ꯇꯣꯃꯥꯜꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯦꯅ ꯍꯥꯏ ꯃꯤ ꯅꯝꯕꯗ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ ꯑꯅꯤꯁꯦ ꯐꯖꯅ ꯈꯪꯅ ꯆꯠꯂꯣ ꯅꯨꯄꯥꯗ ꯍꯥꯏꯔꯨꯕꯗ ꯋꯥ ꯀꯥꯏꯒꯗꯕ ꯑꯗꯨꯒ ꯑꯐꯕꯗꯤ ꯑꯣꯏꯒꯗꯕ ꯑꯣꯏꯔꯗꯤ ꯃꯤꯅꯝꯃꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯂꯥꯏꯅꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯋꯥꯗꯣ ꯍꯩꯗꯣꯛꯄ ꯃꯇꯝꯗ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯣꯏꯗꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯇꯧꯒꯅꯣ ꯈꯣꯡ ꯊꯥꯡꯖꯤꯟꯒꯅꯣ ꯅꯪ ꯋꯥꯈꯟ ꯊꯦꯟꯃꯜꯂꯤ ꯋꯥꯈꯟ ꯌꯥꯝ ꯊꯦꯟꯃꯜꯂꯤ 이ቤ마 ꯅꯪ 이제 ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯃꯇꯨꯡ ꯇꯧꯒꯦꯁꯨ ꯈꯟꯗ꯭ꯔꯦ ꯃꯣꯏ ꯇꯥꯗꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨꯕ ꯑꯩ ꯏꯁꯥꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯣꯏꯕ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯡ ꯅꯪ ꯈꯪꯉꯤꯕꯗꯨꯅꯤ ꯅꯕꯥꯅꯤ ꯍꯥꯏꯅꯖꯧ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯌꯥꯔꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕꯅꯤ ꯏꯊꯥꯗꯤ ꯊꯥꯖꯗꯦ ꯅꯪ ꯍꯥꯏꯅꯔꯒ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯦꯝꯃꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯄꯪꯉꯤꯗ ꯊꯝꯕꯥꯜꯂꯩ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯃꯣꯏꯗꯥꯗ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯔꯣꯏꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨ ꯑꯩ ꯂꯥꯜꯂꯦꯕ ꯇꯥꯗ ꯇꯨꯀꯠꯆꯩ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏꯅꯥꯛꯇ ꯑꯃꯝ ꯑꯊꯦꯡꯗ ꯊꯣꯛꯇꯨꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯕꯅꯤꯀꯣ ꯅꯪꯁꯦ ꯆꯦꯡꯁꯦ ꯀꯅꯥꯅ ꯄꯤꯔꯛꯏ ꯍꯥꯏꯈꯤꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯝꯕ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩ ꯌꯣꯛꯄ ꯉꯝꯒꯅꯤ ꯆꯠꯂꯣ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯎꯠꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯈꯪꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤꯀꯣ ꯆꯔꯥ ꯍꯦꯜꯂꯁꯨ ꯆꯥꯔꯁꯨ ꯋꯥꯔꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯈꯤꯕ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯦ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯆꯠꯈ꯭ꯔꯣ ꯃꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯣꯛꯄ ꯉꯝꯃꯤ ꯅꯪꯒꯤ ꯆꯦꯡꯁꯦ ꯄꯨꯈꯣ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯛꯀꯅꯤ ꯆꯠꯈ꯭ꯔꯣ ꯈꯔ ꯊꯨꯅ ꯇꯣꯝꯕꯅ ꯊꯝꯕꯥꯜꯂꯩꯕꯨ ꯈꯥꯏꯅꯈ꯭ꯔꯦ ꯇꯣꯝꯕꯒꯤ ꯏꯃꯨꯡꯁꯨ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯨꯕꯅ ꯂꯨꯈꯥꯛ ꯀꯣꯝꯁꯤꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯀꯅꯥꯒꯤꯗꯃꯛꯅꯣ ꯑꯩꯅ ꯍꯤꯡꯒꯗꯕ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯏꯄꯨꯔꯣꯏꯕ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯉꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯋꯥꯈꯜ ꯀꯌꯥꯗ ꯊꯦꯠꯈ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯃꯤꯅꯝꯃꯤꯕꯕꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯇꯣꯝꯕꯥ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯧ ꯍꯥꯏꯗꯧꯕꯁꯨ ꯅꯪꯒꯤ ꯐꯤꯔꯦꯞꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯄꯤꯔꯒꯦ ꯇꯣꯃꯥꯜꯒꯤ ꯊꯕꯛꯁꯦ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤ ꯅꯪ ꯇꯧꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯗꯨꯅꯤꯀꯣ ꯁꯤꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯇꯧꯔꯕꯗꯤ ꯅꯪꯁꯨ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯐꯔꯦ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯑꯣ ꯅꯪꯒꯤꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯔꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯃꯇꯝ ꯐꯠꯇꯦ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯑꯣ ꯑꯩ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯒꯦ ꯐꯔꯦ ꯌꯧꯔꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯅꯤꯡꯊꯧꯕꯨ ꯀꯥꯎꯕ ꯂꯩꯖꯔꯣꯏ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯆꯔꯒꯦ ꯅꯅꯥꯏ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯃꯣꯏꯇꯥꯗꯁꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯕꯛ ꯀꯥꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩ ꯃꯣꯏꯇꯥꯗꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯍꯤꯡ ꯀꯞꯄꯤ ꯇꯥꯗ ꯑꯩꯕꯨ ꯂꯧꯁꯟꯕꯤꯔꯣꯕ ꯑꯩ ꯏꯆꯥꯁꯤꯡꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯅꯁꯛ ꯈꯪꯗꯦ ꯀꯔꯥꯏꯗꯒꯤꯅꯣ
ꯑꯉꯥꯎꯕꯤꯔ ꯈꯪꯗꯦꯅꯦ ꯍꯟꯗꯣꯛꯁꯦ ꯆꯠꯀꯦ ꯑꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯨꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤꯀꯣ ꯃꯣꯏꯇꯥꯗ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯝꯇ ꯂꯧꯁꯟꯕꯤꯌꯣ ꯀꯩꯗꯧꯕꯒꯦ